ngarang sakhangdabasing mapuk tungwena kaptuna Lilong police station gi manung chanba Waithau coffee culture manakta sakhangdabasing na kuntoklamlaba nufa adu likemda hoji laiba nupi macha simbu kai sulaitana khanba amadi mahang mamang thakta nupi macha ahum mari nupi webigi kai kungda mahan bagi wathok laiba misakni mahangna nupi webigi kai kungda mangan bada minor oil power yawi nupi angang da sathaba tuwa ma crime da senabata natana police custody da gi sunathuk tuna chelurba nufa amani haina fongdoraki laikhidraba nufa adudi kakching district ki manung chanba sung tangjing khuno maning lekai gi irom chingthei nganba maitai sei kunba nifan apokpa irom portion maitai kawi mahak khoje hongji tharman chingni milik camp ta laibani hai police tagi fungba pauna hai irom singai nganba sakhangdabasina mahak makopta nongmaina kaptuna halam kibani mahaki asiwa sang arang ayuk pung mangarom taba matamda Waithau coffee culture manakta argal leram kibani hai mahaki asiwa haksang adu fi amana amit pulam ki amasung makopta ngi maru ama pandu ta phom leram ki